Laingaka suspension of operation Taunariba Kuki Kutlai Paibasing Yauna Warisanariba Loop Kudingmaki unauthorized camp sing Tha Amagi Manungda Masagi designated camp Singda Halhallagani Haina Home Minister Govindas Konthau Jamna Fongdukri. Ngasi Chief Minister Secretariat Pangtok Papaugi Mifam Amaga Mari Lenana SKTV News na hangba wahangi paukumda Minister Govindas Konthau Jamna Fongduki Bagi Matung Inna Sugi kem taraga taret lairambadagi taraga nithoida hanthabada yanaba laikre masigidamak Ministry of Home Affairs ki mihut kangbu ama laklaba matungda khanaragani loinana Manipur da thokliba atai wathok singi matang dasu ministry gi mihut aduda khananainagani amaromda nongsum amadi fayeng da laiba pambaina luchingba UNLF ki MPA gi kem makata na leihanna ba lainga ki thaurang leibra haina hangba wahangi paukumda minister na hai Mafam adugi miyamna athingba pibadagi matam khara leibani adubu mafam aduda adumak leinanaba order thokpadi leite mafam aduda state security force ki kangbu thamdriba fawba matam khara yengkhibadi matam khara yengkhini haibani amaromda ukrul district ta haukiba mars thada khutlai paiba singna miyoi kunga matoi faduna pukiba aduda Chenaba Singh Security Force na question duna thamki haina assembly da Home Minister na fongduki ba wafam aduda yumfam oiraga tawdok aduda Chenaba Singh farabra haina SKTV News na hangba wahangi paukumda Minister Govindas na hai tawdok adugi matang da haiba yada ba wafam khara leibadagi miyam da fongdoktabani adubu hayangmag Ministry of Home Affairs ki mihut kangbu ama hayang Manipur da laklagani makoiga ningthi na khanaraga haiba yaba sing miyam da khangangani haiki Adubu trong laubigi misida Chenaba Singh Amata Fadri Mamang da Fakiba Singh Chenaram Gadra Haina Chingnaba Miyoi Singh Adu investigation chathari haina Minister Govindasna Fongduki. Yari makai handaki tha manungsida unauthorized leiba sugi camp Chingbo oiro tambo oiro leiriba camp singsi magi designated camps yanagibagi matungina leiriba singda hanjinanabagi akoi peace monitoring committee gi adugumba chairman dagi already order akoi issue tawre nongsum ga aduga fayengi gi ngasa habibado adu praja singna madugidu kanna obstruct tawba makoi singse beket tawna bahonabada makoi masa gi di peace talk ta leiriba kambu UNLF ki kambu singdu gi di masa gi order loin thokre adu akoi praja singdu gi sentiment yenga nongmini gumba dumaina khasitang matam khasitang di khangna naba atop state forces sing naning ti jana koina thambang amdri fawa akoina khadang yeng seni yeng bani aduga makoi sing tum leiba yarani haibagi di akang na ba koi di order thok ba leite